ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯉꯁꯤꯁꯨ ꯑꯃꯨꯛ ꯄꯨꯝꯅꯃꯛꯀꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯄꯨꯖꯔꯛꯂꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯀꯤꯡꯗꯝ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯖꯄꯥꯅꯤꯁ ꯐꯤꯂꯝ ꯑꯃꯅꯤ ꯐꯤꯂꯝ ꯑꯁꯤ 2019ꯒꯤ ꯑꯦꯄ꯭ꯔꯤꯜ 19ꯗ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯑꯦꯛꯁꯟ ꯑꯃꯁꯨꯡ ꯑꯦꯗꯚꯦꯟꯆꯔꯗ ꯕꯦꯖ ꯇꯧꯕ ꯐꯤꯂꯝ ꯑꯃꯅꯤ ꯐꯤꯂꯝ ꯑꯁꯤ ꯍꯧꯔꯛꯄꯗ ꯑꯉꯥꯡ ꯑꯅꯤ ꯎꯠꯂꯛꯏ ꯃꯈꯣꯏ ꯑꯅꯤꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯖꯔꯝꯗꯦ ꯑꯍꯜ ꯑꯃꯅ ꯑꯉꯥꯡ ꯑꯅꯤ ꯑꯁꯤ ꯃꯃꯜ ꯄꯤꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯤꯅꯥꯏ ꯑꯣꯏꯍꯜꯂꯝꯃꯤ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯔꯝꯃꯤ ꯃꯔꯝꯗꯤ ꯑꯍꯜ ꯑꯗꯨꯅ ꯃꯈꯣꯏꯗ ꯊꯕꯛ ꯌꯥꯝꯅ ꯁꯨꯍꯟꯗꯨꯅ ꯂꯥꯛꯅꯔꯝꯃꯤ ꯑꯍꯜ ꯑꯁꯤꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯗ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯁꯨꯍꯜꯂꯝꯃꯤ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯑꯍꯜ ꯑꯗꯨꯅ ꯂꯥꯛꯅꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯈꯜ ꯑꯃꯁꯨꯡ ꯃꯪꯂꯥꯟꯗꯤ ꯑꯃꯠꯇ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯃꯛꯅ ꯍꯌꯦꯡ ꯆꯥꯎꯔꯕ ꯃꯇꯝꯗ ꯑꯐꯕ ꯖꯦꯅꯔꯦꯜ ꯑꯃꯃꯝ ꯑꯣꯏꯕ ꯄꯥꯝꯂꯝꯃꯤ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯃꯅ ꯖꯤꯟ ꯀꯧꯏ ꯑꯗꯨꯒ ꯑꯃꯅ ꯄꯤꯌꯣ ꯀꯧꯏ ꯃꯈꯣꯏ ꯑꯅꯤꯅ ꯖꯪꯒꯜꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯝꯃꯤ ꯃꯈꯣꯏꯅ ꯁꯤꯡ ꯆꯟꯕ ꯂꯣꯏꯔꯒ ꯆꯩ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯐꯨꯅꯕꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯦꯞꯇꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯛꯄꯅ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯐꯕ ꯂꯥꯟꯃꯤ ꯑꯃꯃꯝ ꯑꯣꯏꯕ ꯉꯝꯅꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯎꯒꯤ ꯊꯥꯡ ꯁꯥꯗꯨꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯗꯒꯤ ꯌꯥꯝꯅ ꯈꯨꯂꯣꯏꯔꯝꯃꯤ ꯅꯣꯡꯃ ꯃꯈꯣꯏ ꯑꯅꯤꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯐꯝ ꯑꯗꯨꯗ ꯖꯦꯅꯔꯦꯜ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯐꯨꯅꯔꯤꯕ ꯑꯗꯨ ꯌꯦꯡꯉꯤ ꯖꯦꯅꯔꯦꯜ ꯑꯗꯨꯅ ꯖꯤꯟ ꯑꯃꯁꯨꯡ ꯄꯤꯌꯣꯕꯨ ꯂꯩꯔꯛꯈꯤꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯀꯤꯡꯗꯝ ꯑꯁꯤꯗ ꯑꯇꯩ ꯃꯐꯝꯁꯤꯡꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯑꯃꯁꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯂꯥꯟꯃꯤ ꯈꯔ ꯊꯤꯔꯤ ꯑꯩꯅ ꯍꯧꯖꯤꯛ ꯃꯤꯑꯣꯏ ꯑꯅꯤ ꯐꯨꯅꯕ ꯎꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃ ꯑꯩꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯕ ꯄꯥꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯀꯟꯕ ꯂꯥꯟꯃꯤꯁꯤꯡꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯖꯦꯅꯔꯦꯜ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯈꯛꯇꯅꯤ ꯄꯥꯎ ꯑꯁꯤ ꯇꯥꯔꯒ ꯖꯤꯟ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯄꯤꯌꯣꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯅꯍꯥꯛꯀꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯕꯅꯤ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯑꯐꯥꯎꯕ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯈꯛꯇ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯅ ꯅꯤꯡꯖꯔꯛꯄ ꯑꯗꯣ ꯊꯨꯡꯂꯦꯗꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯍꯤꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯐꯥꯏꯠ ꯇꯧꯔꯝꯃꯤ ꯃꯔꯝꯗꯤ ꯑꯌꯨꯛ ꯅꯣꯡꯉꯥꯜꯂꯛꯄꯒ ꯄꯤꯌꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯖꯤꯟꯅ ꯄꯤꯌꯣꯗ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯇ꯭ꯔꯦꯅꯤꯡ ꯀꯟꯅ ꯇꯧꯗꯨꯅ ꯅꯅꯥꯛꯇ ꯂꯥꯛꯅꯕ ꯍꯣꯠꯅꯒꯅꯤ ꯑꯁꯨꯝꯅ ꯄꯤꯌꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯖꯤꯟꯅ ꯂꯦꯞꯄ ꯂꯩꯇꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯏ ꯖꯤꯟꯅ ꯍꯥꯟꯅ ꯇꯧꯔꯤꯕ ꯇ꯭ꯔꯦꯅꯤꯡ ꯑꯗꯨꯗꯒꯤ ꯍꯦꯟꯒꯠꯅ ꯂꯦꯞꯄ ꯂꯩꯇꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯗꯒꯤ ꯃꯍꯥꯛꯀꯤ ꯎꯅ ꯁꯥꯕ ꯊꯥꯡ ꯑꯗꯨꯅ ꯑꯆꯧꯕ ꯅꯨꯡ ꯐꯥꯎꯕ ꯊꯤꯟꯗꯨꯅ ꯑꯅꯤ ꯊꯣꯛꯍꯟꯕ ꯉꯝꯂꯝꯃꯤ ꯅꯣꯡꯃ ꯖꯤꯟꯅ ꯃꯥꯒꯤ ꯇꯨꯝꯐꯝꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯃꯥꯟꯅꯕ ꯄꯤꯌꯣ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯁꯣꯛꯇꯨꯅ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯗꯨꯅ ꯂꯥꯛꯏ ꯄꯤꯌꯣ ꯃꯁꯥ ꯌꯥꯝꯅ ꯁꯣꯛꯄꯅ ꯍꯤꯞꯊꯗꯨꯅ ꯖꯤꯟꯗ ꯍꯥꯏꯔꯛꯏ ꯅꯤꯡꯊꯧꯒꯤ ꯃꯅꯥꯎꯅꯨꯄꯥꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯇꯧꯔꯛꯄꯅꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯎ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯍꯥꯠꯄ ꯂꯥꯛꯄꯅꯤ ꯃꯗꯨꯗ ꯃꯈꯣꯏꯅ ꯑꯩꯁꯤ ꯅꯤꯡꯊꯧ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯍꯥꯠꯀꯦ ꯇꯧꯔꯝꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯤꯌꯣ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤ ꯖꯤꯟꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯃꯦꯞ ꯑꯃ ꯄꯤꯔꯝꯂꯒ ꯍꯥꯏꯔꯝꯃꯤ ꯃꯦꯞ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯅꯍꯥꯛ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯠꯂꯣ ꯃꯐꯝ ꯑꯗꯨꯗ ꯂꯥꯟꯃꯤꯁꯤꯡ ꯂꯩꯔꯝꯒꯅꯤ ꯃꯈꯣꯏꯅ ꯅꯪꯕꯨ ꯂꯥꯟꯃꯤ ꯑꯣꯏꯅꯕ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯤꯒꯅꯤ ꯖꯤꯟꯅ ꯄꯟꯊꯕ ꯇꯧꯗꯅ ꯑꯆꯥꯛꯄ ꯀꯌꯥ ꯈꯥꯡꯂꯗꯨꯅ ꯃꯃꯥꯟꯅꯕꯒꯤ ꯋꯥ ꯑꯗꯨ ꯂꯧꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ ꯖꯤꯟꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯈꯥꯡꯗ ꯗꯥꯀꯨ ꯈꯔ ꯊꯦꯡꯅꯔꯝꯃꯤ ꯖꯤꯟꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯛꯄ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯁꯤꯖꯤꯟꯅꯗꯨꯅ ꯗꯥꯀꯨꯁꯤꯡ ꯑꯗꯨ ꯐꯨꯗꯠꯂꯝꯃꯤ ꯑꯗꯨꯒ ꯖꯤꯟꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯏ ꯈꯨꯡꯒꯪ ꯑꯗꯨ ꯌꯧꯔꯛꯇꯨꯅ ꯖꯤꯟꯅ ꯃꯦꯞ ꯑꯗꯨꯗ ꯇꯥꯛꯄ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯂꯩꯔꯝꯃꯤ ꯖꯤꯟꯅ ꯅꯤꯡꯊꯧ ꯑꯗꯨ ꯎꯔꯒ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯃꯔꯝꯗꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯔꯝꯕ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯖꯤꯟꯗ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯖꯦꯅꯔꯦꯜꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯑꯗꯣ ꯂꯩꯗꯨꯅ ꯄꯨꯔꯛꯂꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯑꯗꯨꯒ ꯑꯩꯒ ꯁꯛ ꯃꯥꯟꯅꯕꯒꯤꯅꯤ ꯖꯦꯅꯔꯦꯜ ꯑꯗꯨꯅ ꯑꯩ ꯁꯥꯍꯟꯗꯨꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯑꯗꯣ ꯑꯩꯕꯨ ꯍꯥꯠꯄ ꯄꯥꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯝꯂꯛꯄꯅꯤ ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯟ ꯇꯧꯔꯤꯕ ꯑꯗꯣ ꯉꯝꯗꯅꯕ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯀꯣꯅꯨꯡ ꯑꯗꯨ ꯎꯠꯂꯛꯏ ꯅꯤꯡꯊꯧꯒꯤ ꯃꯅꯥꯎ ꯑꯗꯨꯅ ꯖꯤꯟꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨ ꯊꯤꯗꯨꯅ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯔꯛꯄ ꯌꯨꯝ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯑꯁꯦꯡꯕ ꯑꯗꯨ ꯈꯪꯈꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯑꯦꯇꯦꯛ ꯇꯧꯈꯤꯕ ꯃꯤꯁꯛ ꯑꯁꯤ ꯅꯤꯡꯊꯧꯒ ꯁꯛ ꯃꯥꯟꯅꯕꯅꯤ ꯅꯤꯡꯊꯧ ꯅꯠꯇꯦ ꯍꯥꯏꯕ ꯑꯁꯣꯝꯗ ꯖꯤꯟ ꯅꯤꯡꯊꯧꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯔꯝꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯁꯥꯕꯨ ꯀꯟꯖꯅꯕ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯑꯗꯨ ꯁꯤꯍꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ
jinna yamna sauduna leringai mafam aduda hairiba mihatpasing adu laktuna attack tawraklami jingi mamanaba hatkiba fattaba misak aduna ningthau adu hanaba tawrami fattaba nupa aduna jinda ningthaugi maramdagi nangi namanaba adu sikibani ningthau adu halo asumna haiduna insilami adubu jinna wa adu taramde maramdi mamanaba hatpa misak adudi fattaba miyoi aduna hatpani haiduna jinna chensilaktuna nupa aduga yamna sathina funarami kuina funaraba matungda jinna fattaba nupa ado halami nupa adu halaba matungda su jinna ningthau adu da sawnglami maramdi ningthau adugi maramdagi mamanaba adu hatkibani haiduna ningthau aduna jinda hari nangi namanabani thawai thakribado leiriba kingdom asina kaidawnungda kauroi ayhak siba yadri ayhaki kingdom asigi khalaga karigumba aina sikrabadi kingdom asi aigi inau nupagi makhut chankragani mahakna kingdom asi rule tawrabadi afaba oiroi mahak yamna fattaba misakni kingdom asi soidana mutkragani nahak aigi mateng pangpiyo afaba lanmi sembada aina fatraba aigi inau ado hatpa pami aduga nahaksu namanaba hatkibagi laman khumba oina mathangi sinda ningthaugi manau adu ulai mahak yamna saurami ningthau adu hatpa ngamdri haiduna maram asina mahaki lanmi ado hengatnaba haiduna yathang pirami asomdana ningthau aduga jinga jungle fauduna chatlingaida misak amana hu chenba asema tingkhang amana attack tawraklami jinna ningthau adubu kanduna misak aduga funarami kuina funaraba matungda jin misak adu halami misak adu hatpaga jinsu laimaida wanthaduna tai maramdi hu chenba tingkhang aduna jinda pankibana laibak fabadi ningthau aduna jinbu mafam amada puraktuna hu adu lawthoktuna kanbirami amasung jinna mapung fana phadriba fawba senaduna lerami nongma mafam aduda lanmi mayam ama chensilaklami lanmi sing adu ubada jinna amasung ningthau adu yamna kirami adubo lanmi sing adu ningthau adugi general ke lanmi sing orami general adu ningthau adugi yamna thajaba misak amani general aduna ningthau aduda wasaktuna hari ayhak ngasisu iningthaugi asengba general aduni aduga matam pumbada thamoi sengna adumak leptuna legani aina wasaktuna hari iningthaugi panthungpam yogdru fawba thawai asi tharubasu aina iningthaugi mateng pangani atopa sinamuk ulai ningthaugi manaugi misingna ningthau adu hatpa ngamdrabasu ningthaugi manau aduna konung adugi miyamda lauthoklami kingdom asigi ningthau haujikti ayakni asumna ningthau adudi yamna wakhal nungairamde maramdi mahaki lanmising adudi masing yamde aduga manaugi lanmisingdi masing yamna yami khanduna tanja aduda general aduna chingi lanmisingi mateng lawsi haina hairami maramdi chingi lanmising yamna yambana ningthau aduna general gi wa adu yaduna ching tamna yamna sathiba lambi phauduna lai mafam aduda chingi lanmising aduna makhoibu faduna leader gi manakta puraklami ningthau aduna leader aduda wani lirei aigi inau nupana aibu lawtuna dun hatnaba thorang tori aduga aigi khubambusu mahakna khudum chankre maramasina aigi mateng pangbiyo ningthaugi wari asi taraga leader aduna yaramde maramdi hana haukiba matamda kingdom gi lanmisingna chingi lanmisingda yamna laknakhi haiduna ningthau aduna hana haukraba aranbasing adugi damakta lale hajarami amasung mateng pangbinaba amukkasu hajarami chingi leader aduna ningthauna lale hajaraba matungda mateng pangba adu yarami leader aduna mamaida khumliba marks adu lawthoraklami leader adu nupi ama oirami mahakna ningthau adugi mateng panglagani haiduna wasaklami mathang sinda makhoina plan torami madudi jinbu ningthau sahanduna chalhan khraga ningthau aduna marks uptuna chingi lanmi marakta lanmi saduna konung adu lai konung adu yoraklaga ningthaugi manau adugi commander da mafam asida chingi lanmi aikhoi yawbu pami haina hairami paw asitaraga commander adu yamna haraurami amasung makhoibu konung da changlaknaba ayaba pirami asumna makhoina konung adu da changlaktuna khanghoudana attack tawi asomdana jinna ningthau saduna surung amadagi chathalami ningthaugi konung aduda chingi lanmi sing amasung konung adugi lanmi singi marakta yamna sathina lanthengnarami chingi lanmi sing adu masing yamna yamnami amasung funabasu yamna hairami maramasina ningthau aduna konungi lanmi yamna halami asomda jinna surungi lambi da chatpada achubu monster ama thengnarami monster aduga funaduna jin monster adu halamlaga maga lakminaba lanmi sing aduga laktuna ningthaugi manau leifam aduda changlai
ꯅꯤꯡꯊꯧꯒꯤ ꯃꯅꯥꯎ ꯑꯗꯨꯅ ꯌꯥꯝꯅ ꯊꯧꯁꯥꯗꯅ ꯐꯝꯂꯒ ꯃꯍꯥꯛꯀꯤ ꯁꯥꯊꯤꯕ ꯂꯥꯟꯃꯤ ꯑꯃ ꯀꯧꯔꯛꯇꯨꯅ ꯖꯤꯟꯒ ꯐꯨꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯖꯤꯟꯁꯨ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯎꯒꯤ ꯋꯥ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯐꯨꯅꯕ ꯌꯥꯝꯅ ꯍꯩꯕꯅ ꯍꯦꯟꯖꯤꯟꯕ ꯉꯝꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯨꯏꯅ ꯐꯨꯅꯔꯕ ꯃꯇꯨꯡꯗ ꯃꯃꯩꯊꯪꯗ ꯖꯤꯟꯅ ꯂꯥꯟꯃꯤ ꯑꯗꯨ ꯑꯔꯣꯏꯕꯗ ꯍꯥꯠꯂꯝꯃꯤ꯫ ꯃꯗꯨ ꯎꯔꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯎ ꯑꯗꯨ ꯀꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯅꯅꯕ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯃꯄꯥꯟꯗ ꯆꯤꯡꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯅꯥꯎ ꯑꯗꯨꯒ ꯐꯨꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯅꯥꯎ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯖꯦꯅꯦꯔꯦꯜ ꯌꯥꯝꯅ ꯀꯟꯕ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯜ ꯑꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯑꯩꯅ ꯑꯩꯒꯤ ꯈꯨꯕꯝ ꯑꯩꯒꯤ ꯏꯅꯥꯎ ꯑꯁꯤꯗꯒꯤ ꯍꯟꯗꯨꯅ ꯂꯧꯕ ꯄꯥꯝꯈꯤ, ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯅꯥꯎꯅ ꯈꯨꯕꯝ ꯑꯁꯤ ꯑꯔꯥꯟꯕ ꯄꯥꯝꯕꯩꯒ ꯂꯣꯏꯅꯅ ꯂꯧꯈꯤꯕꯅꯤ꯫ ꯅꯍꯥꯛꯅ ꯖꯄꯥꯟꯒꯤ ꯀꯤꯡꯗꯝꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯍꯜꯂꯣ꯫ ꯑꯩ ꯃꯈꯣꯏꯒ ꯎꯅꯕ ꯄꯥꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯑꯃꯨꯛ ꯄꯨꯟꯅ ꯆꯠꯅꯕ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯖꯦꯅꯦꯔꯦꯜ ꯑꯗꯨꯁꯨ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯐꯖꯔꯕ ꯐꯤꯔꯦꯞ ꯑꯗꯨ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯥꯟ ꯑꯗꯨ ꯉꯝꯕꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯔꯝꯃꯤ꯫ ꯑꯃꯁꯨꯡ ꯆꯤꯡꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯇꯝ ꯄꯨꯝꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯂꯥꯟꯃꯤ ꯑꯣꯏꯅꯅꯕ ꯐꯤꯔꯦꯞ ꯂꯧꯈꯤ꯫ ꯆꯤꯡꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯖꯤꯟꯗ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯖꯤꯟꯅ ꯊꯥꯡ ꯑꯗꯨ ꯂꯧꯔꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯒ ꯃꯪꯈꯤꯕ ꯖꯦꯅꯦꯔꯦꯜ ꯑꯣꯏꯕꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯐꯪꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯤल्म ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯡꯉꯥꯏꯔꯕ ꯐꯤल्म ꯑꯃꯗ ꯑꯃꯨꯛ ꯍꯟꯅ ꯆꯦꯅꯦꯜ ꯑꯁꯤꯃꯛꯇꯗ ꯊꯦꯡꯅꯃꯤꯟꯅꯁꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯤ꯫